अहानबद मरोइब पौ पिजरी स्टेट असगी यामना लुरब तानफम असिदा प्राइम मिनिस्टर होम मिनिस्टर उनबगे अपॉइंटमेंट पिरक्ट्रे हाइदुना ngasi all political party gi mihut singi Delhi khongchet yaithokiba asi angak pa poi haina CLP gi leader Okram Ibobina phongdokre Hozik Delhi da lairiba BJP Manipur Pradesh ki lusingba singna BJP gi National General Secretary BM Santos unaduna wari sanakre Kokomi gi makha danga sisu paksana khongjang sanction kre nagangi waroshin purupgi tanpham asida kanagumba phurup kharana laiwa kaiwa ya bomongda mifam famna bohana university tawbiganu haina kokomi na appeal tawkre amadi sing amadi tamda leiriwa sarkar ge school chamri ge sumna amas gi infrastructure yauna atai semga sagatpagi ahem the senfam rupa crore chani contractor amasu human resources ministry na pirak lahaina education minister TS Radesh na phongdokre Kurumjari, Times of Manipur News yang beri bersungguh kementerian jantan antara Muksari, hujung biam the pau santong na pijari. State asagi yamna lura tan phamasida Prime Minister, Home Minister unabagi appointment pirak tri haiduna ngasi all political party gi mihut singi Delhi khongchit yaithokiba asi angak papoi. Hayeng Governor unaduna Prime Minister, Home Minister amadi Governor da address togduna memorandum amamam pisan lakani haina CLP gi leader Okram Ibobina phongdokre. Wafam asi ngasi Congress babon da pangthokpa paugi mifam amada phongdokhibani. VT Rota laiba Congress babon da pangthokpa paugi mifam aduda nauna MPCC gi President Kalaba Moirangthem Okendro Hanagi President amadi CWC gi member Gaikhangam MLA Singh ex-MLA Singh amadi MPCC gi maroiba thau puba sing su saruk yakhe CLP leader Okam Ivovina makha taraduna kari tholagade haiduna pothafam khangduna charangna ba phibam amada leiri Tuan ba CSO Singh imakaya rajniti gi khenaba thamduna party kyana state asigi phibam kaihan ba yaroi haina lauduna leiribani October 13 faubada Bharat Sarkar ga NSN IM ga waroshin purak lagani haina interlocutor oiriba Nagaland ge Governor RN Ravina phongdokhiba leirabanina paliba sarkar asina all political party gi mifam kaurakadra haiduna ngaiduna leibani Congress party na hana tawsilurabasu kari khankhigada ge haibage yam wana khangduna leibani adubo thengnabasu thengna all political party gi mifam kongbirakpa asimadi yamna fai Drafting committee semduna draft tawba loireduna Delhi de ngasi chatnaba thorang tawrabani adubu aroiba mikupta appointment piraktre haina ngasi chatkadaba Delhi khongchet yaithokibasi angakpa ma phawi all political party gi mihut chalaga una bahibasi handakisin ahan banate mamangda kayarak hana chatkrabani Delhi da punna chalaga ngaiduna unana bohonagadabani Imphal da leiraga appointment ngairaga leibanadi oiroi sarkar asigi thawoida bamong adu mayek sengna uthokle prime minister na thina chairakpa leiraba jala haina khallabani Pibam asida ngasi hayeng ngaiduna leibagi matam nate Congress party na hena lumna lobuga loinena hayeng ayuk pung 13 da Manipur ge governor unagani loinena prime minister home minister amadi governor da memorandum amamam pisingani haike Honorable Prime Minister Waishno Home Minister Waishno adu masidi akhoi gi state sina state ki apun ba saktam je masi disintegrate torpa targadi Honorable Prime Minister aduga Home Minister akhoi ngoi kanasu singnaningai leite state sigi khallubda akhoina asuk kuiba akhoi mayam changna Manipur gi praja singi mateng civil society organization mayam gi mateng na akhoi Manipur se akhoi khatana akhoi na heta nga ani kalani haibi gi wan nasadaba adu mayam gi mateng ga loina na akhoi Manipur da leiminai ba akhoi puna mak sana chinana nungsinana akhoi leiminana ba aduga masigi shanti gi wari sanabasi su yamna peacefully lasting solution ama porokna ma khonna bada koi punna khonna mina si haidna koi wafam khrasi koi party gi taraf tagi thamjabadi Paugi mifam aduda nauna MPCC gi president Khalaba Moirangthem Okendro na haikibada sarkar asina yamna laina logdabadona logtawbasi yamna laibak thibani Namit manini romda mangairaba matam asida state asige tuan ba deputy commissioner singna section wafam kaya phongdolokbasi line lobu yaroi Sadasida Central Paramilitary Force kaya thajilakpa asinadi karigumba khara soidana tawragani haibagi thajabalai miyam gi pukning da charang na ba hengalakliba fibam asida sarkar asina yamna line leithokpa appointment fangde haina ngaiduna leibasi angakpa poi haike yam ana alarming oiba mawngda leiriba deputy commissioner singna makhal gi sirol tholakpa cheng leisalu aduga leiriba rims ta Doctor Singh 24/7 legedabani back and call the legedabani se okhul gi deputy commissioner na tholakpa numitra mangani gi rasan thamjalo
ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯤꯄꯥꯏꯕ ꯑꯃ ꯐꯥꯎꯖꯕ ꯑꯗꯨꯒ ꯉꯁꯤꯃꯛ ꯇꯉꯥꯏ ꯀꯔꯤ ꯑꯔꯨꯕ ꯂꯩꯕꯒꯤꯅꯣ ꯄꯥꯜꯂꯤꯕ ꯁꯦꯟꯇꯔꯗ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯁꯨ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯁꯔꯀꯥꯔꯅꯤ ꯁ꯭ꯇꯦꯠꯁꯤꯗꯁꯨ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯁꯔꯀꯥꯔꯅꯤ ꯁꯨꯛ ꯂꯨꯔꯕ ꯇꯥꯟꯖꯥꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇꯗ ꯉꯁꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯕ ꯉꯝꯗꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯌꯩꯊꯣꯔꯛꯄꯅꯣ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯆꯤꯡꯅꯕ ꯂꯩꯕ ꯃꯁꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯁꯤꯗꯒꯤ ꯅꯥꯊꯩꯗꯨꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯇꯧꯔꯨꯔꯒꯁꯨ ꯃꯗꯨ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯅ ꯇꯣꯉꯥꯟ ꯇꯥꯕ ꯇꯧꯅ ꯈꯜꯍꯟꯕꯁꯨ ꯄꯥꯝꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯈꯔ ꯂꯧꯖꯅꯕ ꯑꯩꯈꯣꯏ ꯀꯩꯗꯧꯗꯒꯦ ꯍꯥꯏꯕ ꯃꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯅꯕ ꯑꯃꯁꯨꯡ ꯄꯥꯔꯇꯤꯒꯤ ꯂꯩꯔꯤꯕ ꯀꯔꯃꯤꯁꯤꯡꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜ ꯃꯥꯟꯅꯅ ꯆꯪꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀ ꯇꯥꯟꯅꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕ ꯈꯣꯡꯊꯥꯡ ꯂꯧꯅꯕ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯗꯤꯌꯥꯁꯤ ꯀꯧꯖꯕꯅꯤ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯉꯔꯥꯡ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤ.ꯑꯦꯝ. ꯁꯟꯇꯣꯁ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯄꯥꯔꯇꯤꯒꯤ ꯅꯦꯁꯅꯦꯜ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯒꯠ ꯄ꯭ꯔꯁꯥꯗ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯝ ꯃꯥꯙꯕ ꯍꯌꯦꯡ ꯎꯅꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ एन. निम्बसका टॉम टीवीga टेलीफोनगी खुथांगदा वारी सानबदा ngarang बीजेपीगी नेशनल जनरल सेक्रेटरी बी.एम. संतोष उनबा अदुदा हौजिक मणिपुर मियामना संगसिलिबा खोंजंग अमदि मियामगी अपामबसिंग पाउंदमदुना खंगनख्रे हयेंग सुंसोय सोयदना पार्टीगी नेशनल वर्किंग प्रेसिडेंट जगत प्रसाद अमदि नेशनल जनरल सेक्रेटरी राम माधव का उनरगनी हौजिक फाउबगी ओइनदि प्राइम मिनिस्टर अमदि होम मिनिस्टर उनबगी मतम लौब ngamdri प्राइम मिनिस्टर अमसुंग होम मिनिस्टर उनब मतमदा ड्राफ्टिंग कमिटी की मेमोरेंडम अदु पिसिनब थौरांग तौरी हाइखि नाकलमरोमदा ऑल पॉलिटिकल पार्टी की मिफमना सेमखिबा ड्राफ्टिंग कमिटी की मिहुतसिंग अमदि कोकोमीगे लुसिंगबसिंगसु प्राइम मिनिस्टर अमदि होम मिनिस्टर ग उनबगी मतम हेक फंगबगा दिल्लीदा चंगनब ngaiduna leiribane कोकोमीगी लिसिंग मखादा संगसिलकप खोंजंगे ngasi tarukni chalakpa numita कोकोमीगी नुपी खोंजंग लोइसिंगना इम्फाल ईस्ट अमदि वेस्ट की मफम क्यादा सेक्शन मिफम पांगथोखरे ngasi सेक्शन मिफम पांगथोखिबा इम्फाल की मफम सिंग अदुदि कोनुंग ममांग कैथेल खुराई लमलोंग कैथेल चेकुन क्रॉसिंग कोंग कैथेल अमदि कोइरेंगैदा वाकन मिफम चथखि इम्फाल वेस्ट की ओइना क्वाकैथेल बाजार सिंगजमै कैथेल तेरा कैथेल अमदि नौरेमथोंगदसु माइकेदोंगी मियामना सेक्शन मिफम चथखि मोदीना आरएन रवि शिरोंग अखोगी नागालैंड की गवर्नर ओरिबसिदा ऑर्डर पिथराकांदा मोइना खंगदना लैबा अमदि खंगदना लैबा हाइबसे मोइ करिनो हाइबसिमा अखोई प्रजा खुदिमंगना खंगबम थोई अदुगा लोइनना प्रजा खुदिमंगना अखोगी एमएलए सिंग नरोन चुमो सेक्शन फिरेप लौरो अदुगा अचुम्बा फिरेप अमद लेपो प्रजा बुकलो हाइबसे अखोई मयाम चंगदना लौबा मम थोई नाकलमरोमदा अपुनबा मणिपुर हुयेन लालोंग लुपना सुसिंदुना सेक्शन मिफम अमा इम्फाल ईस्ट के कैथेल असंगबी कम्युनिटी हॉल दा पांगथोखरे मिफम अदुगा मरी लेनेना कोकोमीगे असिस्टेंट कन्वीनर जितेंद्र निंगोंबना हाइकिबदा मतम अमदा इंडिया दा पुलुरगा याइफगनी हाइना खलुबा ngasidi तायुनना थोकले हौजिक चथरिबा नागा शांतिगी वारी असिगे वारोसिन पुरकपा हाइबसी आइकोहिजु पामी तौबतबु फुरुप अमा पेलना बहनबदा लेमहौरिबा फुरुप सिंगी इंटरेस्ट सोकपा याबा वारोसिनदी पुबिरकनु हाइना मांगना हाइखे 1947 की अगस्त की तरा गमना मरी कोई निखा कम मतुंगा मतुंगा साइना ब्रिटिश का कोई निखा कम बनी हाईबी अया पिकी बदो मतुंगा कोई मणिपुर स्टेट कॉन्स्टिट्यूशन एक्ट 1947 ना निखा कम लेबा कम को इचसा मगुन कर्म डेमोक्रेटिक फॉर्म ऑफ गवर्नमेंट हबदी इशाना निखा कम लेबा लेबा कम मीडियम मी बोट हदने हायगा अपाब बोट हदने हायगा खलक तो मी मकल मी मयाम सिगुल बोट कारबो मयाम सिनो गवर्नमेंट सेमगा एकोगे लोरे नदिन कोटियाती अक्टोबर तांग तरा निपाल यान ने सेमी फमगा निखा कमलेबा करा सिमखा को लेबा कम हायगा एकोई लेबा NSN IMG लुसिंग बखरा वर्किंग ग्रुप ऑफ नागा नेशनल पॉलिटिकल ग्रुप ता याउखिबसिना करिगुंबा खरदा वारोशिन पुरकपगी तानफम लेरबा मतम मसिदा कनागुंबा फुरुप खरना लेबा कायबा याबा मोंगदा मिफम फमना बहनरलिबा सि तौबिगनो हाइना कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी के असिस्टेंट मीडिया कोऑर्डिनेटर जितेंद्र निंगोंबना फोंदोखरे वफम सिंग असे क्वाकैथेल द लेबा कोकोमी के ऑफिस ता पांगथोकपा पाउगी मिफम अमदा फोंदोखिबने असिस्टेंट मीडिया कोऑर्डिनेटर जितेंद्र निंगोंबना मखा तारेदुना स्टेट असिगी मियामगी पुकनिंगदा चारांगनबा अमदि लांगतंगनबा हेंगलकले भारत सरकार अमदी NSN IMG मरक्ता वारोशिनगी थाकिबा मतम कुइरक्त्रबा सिदा सोशल मीडिया दा मियामदा कगाउनगदबा मानबा वाफम क्या फोंदोरपसि यामना लाइबक थिबनी
IM gi lusing bakara working group of Naga National Political Group ta yaushin ki basina aikhoida hena section bagi matam oire hana dege hongna waroshin puraktri ngai state government amadi stakeholder kaya ga punna pau phaudong minasi haiba wafam laikrabasu wafam adu ngakna satre yamna luraba tanpham asida kanagumba lup kharana miyamgi mifam sinna bahonarakosi laibuk thibani madu tobiganu tanpham asidadi aikhoi amata oina punsinba matam oire hayeng makhatana ima kayana chief minister amadi governor da memorandum amuk hanna pisilagani kokomi gi mioi anina sabati mama delhi da leiduna mapanda leiba manipur singa pullaga jantar mantar da wakan mifam amasu satharagani haiki Riba Indo Naga Peace Talkie settlement si product ni mamang da Manipur gi government aduga Manipur gi stakeholders singda madu di concern lawnung gani magu tanara muni haibado akui di tanah di haina akui logje mafum sida laibi ba khundari ba furu khudung maki sinok singna Manipur integrity gi demuk khanbi haraga hana khalamba nungai to wakhalun sing pul thadok piro aduga apun Manipur magi khongjung si yaukshin minasi haibu wafam dun thamjirse magi level hona bi haraga Manipur se kai dana ba aduga Manipur integrity gi demukta lepseri ba Manipur miyam gi waklon je khanbiraga magi angamba level da hona biu haibo famsu thamjage paugi maraktan aten ba brematang logjare Sunrise Enterprises. Buy any type of RO water purifier with heavy discount and get pre-filter free. Servicing of any type of domestic and commercial RO water purifier. Available all spare parts. For details, please contact Sunrise Enterprises, Major Khul near Community Hall, Thangal Bazaar. Open from 8:30 to 6:30 p.m. Mobile number 908-918-9371 or 9436-442-885. Or email us at rj_shn@hotmail.com. Break matungda makata pa pau pijari Nagagi waroshinda Manipur gi ngamkhai kaiba yaroi haina ngase Tiger Camp Imphal East section mifam ama furup marina punduna famkhre mifam adu Village Development Committee Tiger Camp amadi Tiger Camp maira paibi adina punna sinmani wakan mifam adu da Tiger Camp Purum Pangaltabi Purum Sadugram Nepali Pi Twangjal Kukigi Kunja singna section mifam adu da sarugyakhe Nagagi waroshinda Manipur gi apun bigi saktam kaiba yaroi Nagagi waroshinda Manipur gi ngamkhai soklabadi tumina khak leiroi India government ki mathakta akan makhongjang sangsin gani haibana chingba warip kya su lokhi Nagagi waroshinda Manipur gi ngamkhai soklabadi Nagagi waroshinda Manipur gi ngamkhai soklabadi Naga Fish Talkie waroshin purapada Manipur gi ngamkhai kaiba yaroi waroshin purapada Manipur miyam gi mayokta warip laurak labadi akan ba firep laurakani haina ngasi Thawal district ke Khangabok Lamnong bazar da Khangabok ke tongan balup mapalna punchinduna section mifam phamkrai coordinating committee Manipur gi makhada phamkiba section mifam adu da saruyakiba Khangabok part 3 gram panchayat ki pradhan nominee M Manglem Jauna karigumba India government amasung NSN IM ani gi marakta sathariba Fish Talk asina Manipur miyam gi mayokta warip laurak labadi Khangabok ki miyamna kokomina laurak wa firep khudimak sawatkani haibu wafam thamlakhi Manipur Paja miyam ya pa magi mayokta koi torokagadi koi Khangabok leiba club sing organization kaya na koi unsang jaraga koi kokomi gi makhada kanba koi makan makha kaya khungjung changsin jagani koi hoji Manipur si tanglu laitana lai dipu masi koi Manipur leiba MLA umfuna magi tohom thopa duty sapchana koi tawbiona koi hai bangasi famliba siliba singi mai kedagi koi thamjari Lilong Dalaiba Islamic Baby School Gay Governing Body Amadi Staff Singh Sindunangase India Government Amadi NSN Imanigi Santigi Wari na Manipur gi apun basaktam da akaiba piba yaroi hainangase school asige mahiroi singna Imphal More National Highway da Human Chain Semduna kolau kaya laukre Lilong Baireng Kuldalaiba School da asige mahiroi singnangase We stand for unity let nothing break the territorial integrity of Manipur Haiba Vener gi makhata school dage National Highway fawba wakat khongchat ama chatlaba matungda lambi tangkai thinglaga Human Chain Semke School asige Vice Principal S Deepak Singhna Manipur gi unity in diversity asi kahendaba haiba asi aikhogi apambani amadi wakhalni khongjang aduga mari leidana warolda school asige principal Alja Muhammad Kabir Ahmana aikhoina tamliba mahi asi aikhoina iraibak iramdam chakhonabagi damaktani amadi kanabagi damaktani haiba asi aikhoibu sembiriba mapugi ningsinglaga wakhalda thamnasi loinana iraipak iramdamgi damakta hanbalaitana honase haikhe Dakar hego irakmakanda iraibak ki damai khoigi sacrifice
ngamjaba sacrifice tawgadabani haibase koi arepa phirep lawgadabani akhona ihai tamiba purnamakasa irai bak chapkhanna nabagi damaktani irai bak kanna nabagi damaktani haibase akhoi mapu akhoi bu senbiba mapu Allah ge sakhi thamaga akhoi pungningda arepa phirep lawgadabani Border town Moredasu Khanung Fok Apun Banupi Nupi Kunai Chakot Lamjing Lupna Puna Kusamnaraga section Mifamgi Kongjang Singh More Katil the Sanction Cray Kongjang Aduda Mite Council More All Community Development Organization Morege Tomi Kiamasu Saruyaki Vasingna Nagasingi Warushin Purpada Taramna Oi Adubo Sathariba Warushin Ashida Manipurgi Apun Basaktam the Kahelak Payabu Wafam Sing Yaruk Labadi Yabangam Loy Furup Kiana Puna Nungsi Sanana Kundaminariba Manipur Ashida Central Government Who comes in Duna upon Bigi Saktam Kahan Laknavage, Masak Ama Orivasi, Tauri Devani Amadi, State Government Asu, Manipur Miamgi Ihul Kangna, Sapsana Tabak Taugadavani. Kanagumba Karakaki interesta Manipur Miamgi Tamoy Sopaya Yaruk Lavadi Madu, Santigi Warinate, Amuka Hena, Miam the Asawa Ohelakpa Oina Tokani Haina, Fondoke. Sahi Saka Adagi, Kundaminari Riba, Ekoi Maraki Manunda, who comes in Badi, Central Government, Tobiro Havig Salai, Param the Central Government Asu, Manipur Asi, Jati, Kudimana Kundaminaba, Adugum Lava, Ingnet Sapna Lajaba, Adugum Lava, Iram the Mamani, Hariba, Iram the Masida, Tokai Tabagi Wakan, Ama Putorakuna, Aquemasan, Mache Kain and Naba, Oration Pork, the Yawi Bataragati Madu, Manipurda, Lady Bamiam Parzada, Asauba, problem Ama, Langjin Ting Toropani Haina, Miam Parzana, Logani, Loina, Mayhoron Dagi Lairaklaba, Manipurda, Ipa Ipuna Tambiram Lava. Ngasigi Manipur asigi ngamkai hek kai ba matamda Manipur da lairiba miyamna amatu oiba warep amadi amatu oibna lepmina duna masi thengna bagi damakta aikhoi khongpham amata leptuna laire haibase ngasi media gi Ngasi All Manipur Muslim Organization Coordination Committee Amokoki member singna si Minister Unaduna Naga Festock ki matangda memorandum pishin bagaloinena wari sanakrai si Minister ga unaraba matung Amokoki President SM Jalalna Paumi Singha unabamada Matam Sangna Satharglaba Naga Festock asi yamna santi oibamongda warushinama purakpa pame Ethnic Community gi midyeng the Territorial Council sembege khongthang lorupa tarbade Mehorol dage hona jati kanglup kaya gi marakta lairiba nungsinabagi mari da akaiba lakane asigumba thong sing asi lahandana bahona biyo karigumba lamdam asige apunbagi saktam da akaiba pirakpa yaba fibam lakpa tarbade Muslim isili nausingna tumina leitholoi haike Mana Maka Taraduna, integrity gi movement ni di hairaga, masoi tabagi wakalon asi ekoi thaduk nasi. Lengak asigi stakeholders sing tanaram dana yaning daba thong sing center na loruk patarabadi government amadi miyam na amata oina setmin asi haina amukoki member sing na CM da thajaba piraki hairi. Loinena asigumba integrity gi issue asida lamdam asigi kanglup sing punsinba ngamdrabadi Manipur kunai amukhana punba ngamloi. Maramasina lamdam asida lairiba civil society organization singa amatoina sangsinmina se haike. Prime Minister amasung Home Minister akhoi unanaba akhoi gi maikaidagi appointment sik tawba lekhre akhoi sidagi delegation ama akhoi chananaba thorang tawri loinana akhoi memorandum su akhoi summit ngasimak akhoi tawjaragani Chief Minister gi hana tawjabani Governor gi memorandum summit tawgani adi matungda Prime Minister aduga leiriba akhoi gi India gi lusingba sing India gi President aduga even akhoi India gi mapanda akhoi gi OIC haidana Organization of Islamic Countries haidana lay aduga Arab League haidana lay hariba sing asida akhoi memorandum akhoi summit tawnanaba akhoi memorandum pinanaba Manipur gi pangan singna Manipur gi integrity gi matangda lepiba phirepse karino haibado mek sengna thamnanaba gi akhoi chapchaba thorang su leire Masing yamlaba lanmi thajalaga Jammu amasung Kashmir gum namduna Manipur dasu Naga Framework Agreement chanahangadawri haina Communist Party of India Manipur State Council na Narendra Modi gi lengak tahanglakle Party sinang ngasi thadrokpa serolamada wafam asi phongdokhebaga loinena Naga Festock ki warushin purakna bahona bada Indian Army bo khulai oina sisinabagi thong ama Narendra Modi gi lengakna ifongfongna chathari lamdam asida chatharakliba thong asi lamdam asigi miyambu aki akhang pokhanba thong ni haina CPI ne lawi Miyambu Machin Menduna Framework Agreement Yauriba, Manipur gi interest Sokadaba Wafam Sing Namduna Chanhan Bangamloy, Furup Amakaki Apamada State Asibu, Mayrakta Langshinaba Honaroidabani Hairi. Akhanaba School Karada Smart Class Amadi, subject to attack by Yagadaba, Kayan Koba, machine introduced over Hore.
चिंग अमदी तमदा लेबा सरकार के स्कूल चमरी के सुमना अमगे इंफ्रास्ट्रक्चर यावना अतई सेंगबा सागतनबगे अहनब सेंफम लुपा करोड़ चनी कुंट्रातरुक अमसु ह्यूमन रिसोर्सेस मिनिस्ट्री ना पिरकले हाइना एजुकेशन मिनिस्टर टीएस राधेश्यामना फोंदोखरे वफम असे टॉम टीवीगा अखनना उनबा अमदा फोंदोखिबने मिनिस्टर असिगी युमदा अखनना उनबा अदुदा मिनिस्टर टीएस राधेश्यामना मखा तारुदुना एजुकेशन सिस्टम असे मतम अमदा यामना फिबम चादना लेरमनी अदुबु एन बिरेन लुचिंगबा अनोबा सरकार असे लाकवदगे तेलब मतम खरा असिदा एजुकेशन दा असौब अहोंगबा अमा पुरकपा ngamkhre ओजा महिरोय अमदे ममा मपा ओइबसिंगदा अफबा मरी थमंगमले भारत के ओइना एजुकेशन सिस्टम फगलपगे लिस्ट मणिपुरना मरी सुबा अमदे अपिक स्टेट सिंगी ओइना अहानबा ओइदुना ngasiदी स्टेट क्यागी ममांगदा साउथोक्चनिंगाई ओइरे मसिमक मियामगी मतेंग अमदे ओजा महिरोय अमदे ममा मपा ओइबसिंगी असौब मतेंगननी SCART SSA अमदे रामसादगे ट्रेन तौरबा ओजा क्यासु लेरे सरकार असिना पाइखलिबा स्कूल फगरनसी मिशन की ओइना स्कूल हुंफु खंगतुना सेमगा सागतपगी थबक कना पाइखलि होजिक फावबदा चादा 35 थादोखरे अमरोमदा हारिबा स्कूल सिंग असिदा ओजा ओइगदब सिंग इंटरव्यू तौबा लोइरे मतम खरगी तुंगदा अफबा महिरोय क्या पुथोकपा ngamlagani हाइखि फगनबदमता स्कूल सिंगसिदा अखोइना स्कूल हुंफु का खंगलगा स्कूल फगलनसी हैना मिशन नमा पाइखतपसी मसिसु प्रोग्रेस लैबा होरे 35% मो रिलीज तौजगरे पैसा हुजिक सेम साबा होरे चिंगी मनुंग चन्म जगादा कैदा पोचै पुसिन कुसिन मखरा वाटबगी अदुगी खरा कनो तोरमबा याय अदगी मोइदा लैगदो अफबो ओजासिंग मसाना लैनिंगबा अफबो ओजासिंग दो खन्नबिदमता कोइ इंटरव्यू तौरगा ऑलमोस्ट इंटरव्यू लोइरे अदुमाइन तौदना प्रोग्रेस फनाम लै अतु अखोइ यारिंगै थुनो लोइसलकान स्कूल हुंफुसिमा अखोइ फजना चलाइनबा अखोइ होनगनी अदुन प्रजासिंगसु मतेंग पांबियो मिनिस्टर राधेश्यामना मखा तारदुना महाना कन होनदुना मिनिस्ट्री ऑफ ह्यूमन रिसोर्सेस के मकोक थोंबसिंग उनदुना हाइसवार गी मखादा लेबा समग्रहा शिक्षा के मखादा स्कूल चमरी के सुमना अमगे सेंगबा सागतपा अमदे अतै और पासिंग हापसिनबा ममांग सहिदा पिरखिबा लुपा करोड़ चनी यांखैगी मथक्ता अहनबा सेंफम लुपा करोड़ चनीगा 33 अमसु सही असिदा पिरकले पुन्ना लुपा करोड़ चमरीगा 43 पिरकलिबा सिना स्कूल सिंग असिदा एडिशनल क्लासरूम कंप्यूटर रूम फर्नीचर लाइब्रेरी यावना अतै दरकार ओइबा मसाकसिंग थमगनी हाइखि करोड़ सनीगा 33 मा हापिरकान हनक्सी पुन्ना करोड़ चमरीगा 34 पिबिरे मसिनी ताकपदी अखोइ फवदुरा अखोइन होनब कनबदुरा मोइना नुसीबिदना हापिरकपने अदुना हनक चही ओइना लेबोरेटरी सागदोबा लेबोरेटरी वाटपदा हायर सेकेंडरी की लेबोरेटरी हाई स्कूल की लेबोरेटरी सागदोबा लाइब्रेरी रूम सागदोबा अदि क्लासरूम सागदोबा टॉयलेट वाटपा नुपी मचासिंगी दुगुम्बा नुपा मचासि तोंगान तोंगान टॉयलेट सागदोबा अदि कंप्यूटर रूम सागदोबा सिगुम मयामसि पुला काना पुन्ना स्कूल चामरीगा अमगी मखोइना पैसा हापिरे अदुना हनक स्कूल चामरीगा अमदी इम्प्रूव तौरानी अदु नो बैक डे हेना अंगांगसिंगना खाव पुदबा स्कूल चपदा लारिक अरुम पुदब होमवर्क तव शांति होइना फ्री होइना मोइ नुगाइना मोइ माइंड वखल थमोइ फ्री होइना तौरकान मोइ क्रिएटिव होइबा इनोवेटिव होइबा अफबा ओइरपगी मदुगी इम्प्लीमेंट तौबदुस यामना इफेक्टिव होइ मदु पाउगी मरकथन अतेन ब्रेम मतंगलो मिनेसे निंगोल सिंगी अखनबा कुमई निंगोल चाकौबना लाकपदा धमाबती एम्पोरियम ना अक्टोबर 19 फाउबा चादा 19 डिस्काउंट पिजरी अककनबा मतम खक्तमक पिजबा डिस्काउंट ने निंगोल सिंगी मखल कयागी फिगे वांखै फी रानी फी ब्लाउज टॉप्स फी फनेक न चिंगबा मखल सुना फंगबिरगनी ngasi maglengsem biraksi dhamabati emporium ghari makhalaikai near pakang fort contact number 7085186485 natraga 7005946596 break matungda makata ba pawmu pijari lishingani taramapan kungi thokchom khelen media fellowship imphal free press ki reporter baby shirinda khusina krai ngasi manipur press club ta pangthokpa laikhidraba khelen thokchom ge Yankai Mapan Suba Bart Anniversary Ge Thoromaduda Amzugi President Bijoy Kakshing Tabam Editor Gelgi President Kogendra Kondram DIPR Ge Director Balkrishna Laikhidrava Khelen Thoksong Ge Loinave Memsa Amasung Trust Ke Lusingba Kyasu Saruyakhe Laikhidrava Khelen Thoksong Ge photo da Laisukatu Naikai Kumnaba Utke Wangang Kibasingna Khelen Thoksong na Hinglingai Matamda Ipau Gelam da Mahana Honaramba Kyabu Ningsingke
Trust na anirak suboina birth anniversary thoram pangthokpaga loinena mamang sahida media fellowship pikiba paumi ani phonofom pau segi senior sport reporter H Sadananda amadi Imphal Free Press ke reporter ST Lenel Waifaibu ikai kumnaba utke Lishingani taramapan kungi oina media fellowship Imphal Free Press ke reporter Baby Surinda Piduna water crisis in Manipur haibasida article sing egani Thoramadu sinbagi matangda trust ke spokesperson Rinku Kumuksamna haikibada miyam ge asobo matenga loinena ngasidi Kalen Thoksom trust semduna laikhidraba mahana pamjaramba kayadu thabakto onthona bahona jabani laikhidrabagi pokpagi chahi yankai mapan surakpagi thoram anirak suboina pangthokpa asina mahana I pawgi lamda honaramba kayabu ningsingbani haiki Tamo Kelen Thoksom na mangamba mage manglan adu mangpauno hanbasi lehuriba anova journalist akoi kisu ithaura haina khanbadagi wakhal tinaba adugumba journalist young journalist singna koina punjallaba matungda mana tawramba thabak sing asina Manipur da awonba kunai ama purakani haina adugumba khanjaba maga loinaramba singna ngamjangam contribution sing tawrakanda young journalist singda inot nama pina magademakta adugumba ahanba oina paikhatjaba adugumba media fellowship program ni akoi journalism gi field asi chakotnaba makhal kayagi makhal makha kayagi thabak thoram sing packet ke hebse trust asigi khoigi mangjaba mangni Laikhidraba Kelen Thoksom geloina ve Thoksom ongbe memsana haikibada trust na mahaki mapuroibagi pokpagi thoram pangthokpiba amadi ningsingbiba su yamna nungai mahana pamjaramba kayadu trust na miyamda mek sengna khanghanbinaba honabiba su nungai haiki Lairiba ichai nau singsina itak tongba kole kikasina mabu ningsingdana honaribse aidi chawrba laiba phabane haina khale Kumjala singani taramangage Jun umda urep yung tamduna saba hukiba songbung thong sahi mari halaglaba phawba loisindana lerekiba du ngase khangongduna ising chakholakpadage turel mayai da leiba yot sing isingna senthakre thawng adu ubada miyamna angak pofokna kre Manipur lenga ki maikadage thong ase sahi ahumgi manungda saba loisinaba pandam thamkrabasu hojik sahi mari helaba asi phawbada saba loisinbadi lairedana kuine saba leptuna lerekibane masina maram oiraga turel mayai da leiba yot sing asida phata hokti kya panduna lerek khraba matung ngase khanghodana isingna senthakibane hairi khanghodana saba loidriba thonggi yot sing isingna senthakibba aduda angak popoklaba maikayadomgi miyamna saba loisindaba thong aduge yot singa turel da tautharakpa fataba potsai sing panduna apu masakya yarokpadage akoibada khundariba miyoisingda laina kya polkadra haibagi akiba leire turela sige ising singkalaga thaknaba ising oina sejinarpana miyamna thakpada hangoiba faunare haina lamdamadugi praja singna phongdorokle thongasi asumna saba loisindana matam kuina leibasida mari lenaba authority na midyeng changduna athuba matamda saba loisindrabade Imphal ukhru lambi thingjelagane haina laikai adugi miyo emna phongdorokle Sigi line sida puri balambi mayam je sigi miyam mayam je ngo thongje ama hanagi amanba ji matam loirena semine ba sigi thongje ado asina mu yarakta daraga de khoje kadai da no ba chatka dori se hojik matam sida adu de khoi kanu toti wena kanu ta weba ko adu toti sing kanu ta budu de dum haigi haba khoi ising jam mo le khole na adu khoi da amu mu to ren ko mu do chang to bu yauri ba adagi अखोगी थोंग सिदा हुजिक जानरी जिजु नेशनल हाईवे निना मयाम गी चतपो हुजि गाड़ी अमा लाखपा मतमदा सोमदा थिंगिबदा सोमदा परेंग आबो लेंगा लै दै स्लोम दै लाय लेंगा लै दुना खनाबा चाइनाबा प्रॉब्लम मयाम थोए हजि अदुना इरांग जे सोम थोगा खनाबा दो सोम ओइरगा लै दोरे बदुना यारागा दि मारी लेनबा जिंगना थिरनबरा याम थुना लोसननाबा दो होनाबियो पाउचे सिंगदा हाबख्रबसु हुजि फावबा मारी लेनबा अथॉरिटी ना फजना मियेंग चंगबिदना लैरकपना मरम ओरगा ngasi thong asi tekle ngasi thong asi tekpagi matangda प्रजा मियामना हेना अवाब मायोकनरी असिगी मतंगदा मरी लेनबा सिंगना अथुबा मतमदा मिदियें चंगबिदुना थोंग असि अथुबा मतमदा लोसिनबिनबा हाइना लेकाय असिगी प्रजा सिंगना फोंदोकनरी हिरमसिग मतंगदा वीडियो जर्नलिस्ट ओजिन मंगसाताबा गोलोइनना पदम जरिबा हेमचंद्र सगोलसेम टाइम्स ऑफ मणिपुर इम्फाल Imphal jiri lambida cheliba truck driver singna barak amadi makruthong ani asi langthong abhonabada numit tare ni netraga nipani changi amadi Imphal omdege khali lakpa matamdana numit mari ni netraga mangani fawba changi oil tanker singna lakpa matamda truck singbu barak thong makruthong amadi police gate thachinduna thambiba asina singba sina maram oiduna driver singda awaba mayoknari maram asina hojik paliba laingakna driver singna thengariba awaba sida midyeng changbiu haina all jiribam road transport drivers union AJRTDU ge general secretary El Maniton singna phongdokrai wafama singa se jiribam gi babu prada leiba jiri news network ki conference hall da pangthokiba pawgi mifam amada phongdokibani El Maniton makha taraduna
barak thong asida chaka tara amadi tara ni thoi panba gari singna lanba matamda thong adu da tariba police personnel singna lupa chamanga dage satret fawba lawba lupa yankhai piragana thong lanba yadaba sina driver singda yamna chawba chamamna ba amasu pho alle Wanuma asi lengak na amadi mari lain ba authority na minjang changbi drabadi driver singna steering thadok page khongjang yauna makhal makha kya ge khongjang sing sangsilagani haike Chiliba truck uba gaishinda gaishinda pagi barak thong amadi maku thong da lalo matangda lord thokyo matangda lord thokyo matangda mit tare ni dera ni pani bo changi aduga khali ra ko matangda na mari ni dera manga ni bo changi mari ni ba authority na ning athung da changbi daga changbi hoina ajari aduga kai mo masile sida ka doctor ga driver isina sing namna akhoi staying pai da ba haina le bagi haina gari Hojiki matam asidi competition gi matam ni lairi khakang tamana yaroi extra curriculum activities singsu sangi haina University and Higher Education gi Joint Director LEVMana Kamakhya Pemton College ki Kuntra Nipan Suba Foundation Dekam Award Ceremony gi thoram da phongdokre thoram adu da college ki governing body gi president su oiriva Manipuri University gi retired professor M Iboton amasung college asigi principal Dr S Aruna Devi su saru yake thoram adu da award donors singi photo da laisukatuna thoram adu hogdoke Mahiroi singna nat ki jagoi singsu utke college asigi mahiroi taratrukta tongan bahiram singda thoidokpa haisingba amade lyric fava topper singda chel amade citation sing mana oina pk Joint Director L Iboyamana makha tana haikibada lyric tamna jagoi isai sanaba kyasu tamsinduna ahenba haisingba mahitam ge haina mahiroi singna khalanenge maramde competition is the day ahenba haisingba midu thabak pangkhini haiba watpa sing lehogani aduga Pemton College ase mahiroi singbo chumna lyric tambi phakak nate extra curricular activities kya dasu mijeng changba facility ayamba suna phangba college ni haina singthakhe Yambor wana yumdagi uga wa uga paisa kaina ga jinda lega sarakpo oyaki like because I never Rome was not built in a day. Rome si order oykinnet. Swam asuk yamna wana a city Kamakhya Pemton College is a very nice college having good infrastructure. The Pajabu College private college one of the widely Pajabu college Library and Information Center Kaksingna Miam gi seba torokpa sahi kunmanga mapung pharakpa galonena sahi amasuna satharakpa lupa phudongba thoromga mari lenena center asina lepna pangthoktuna lakpa kunma thoirak suba award lanthokpagi thoromga se center asigi auditorium hall da pangthokre sahi asi goina Kaksing Library Award haina su khangnaba Governor Award HSLC exam 2018 da Manipur pumbagi oina ahanba position phangkrabi Bhumika Samurai lapamda khusinakre Ngasigi award lanthokpagi thormaduda Governor Award Kaksing Library Award yauna tuan ba lam kayada tuan ba donor singna katpa punna award kun miyai kuntra humdoi da lanthokhe Ngarang ahingdagi ngasayu fawba leptana nong sukiben maram oiraga Imphal gi maroi ba lambi sorok kaya ising thumjin kibana miyam gi sathok sasinda chawna akaiba pikre Imphal East ki maroi ba mafam ama oiriba Palace Compound gi lambi paring andro parking mamangda ising thumjin ke Imphal manungi Pauna Bazar Uripok Sagolban Maino Lerak Amadi Mayai Lambi Paringi tuan mamfam singdasu lambi da ising thumjin kibana miyamna sathok sasinda khudongsa da bakya mai unakhe Ngayhaki mamangda fangba pawgi matungina Sekon gi Brighter Academy mapada amadi Singjamai Khetri Lekai mapada Imphal Turel gi imai wangkhalakpana maram oiraga Turel kairakpagi fibam lei hairi Cheraksida Water Resources Department ki Emergency Flood Control Room gi hanagi number adu yakidabana maram oiraga anoba number 0385245095 amukahana 0385245095 ta karigumba khudong thiningai oiba phibam leiragadi phone toroknaba khangalakle Ngarang dagi leptana sukiba nongna maram oiraga Jiribam district ke manung chana leiba Kamaranga Muslim area da leiba Khusoi Chukki mafam singda leiba yum kaya isingna thumjin kre Awaba mayoknariba imung sing hojik Jiriga Junior High School da hangba relief camp ta changjafam logduna leire Thokdok thokfam da Jiribam DC amadi SP masamak setuna yengshin kre Hilgar Gram Panchayat ke Pradhan L Somarendra Singhana
Jiribam District ke SP amade DC da hajirubadage police personnel sing thabiraktuna awapa taraba imung sing asige pochai hondok honjin tawbada mateng pangli haike kana surakpadagi jiri gi akhoi turen gi imai se hoji hoji yam kana wangkhalakpadagi kamangkha gi kamanga khunja si da yum ni phumu hoji singna thong khare aduga gular tholda yum ani gumba aduga loinana hoji lengang bupi da su yum ama hoji hoji thumhore aduga ising su chakhat lepri aduna aina hilgaji pigi badhana ma oina akhoi gi mari leina ba akhoi gi mathak thongba authority sing dagi awaba taraba parja mayam sibu mateng pangbina bagi damangta pejari Assam da nongleptana chubadage Kapili Turelgi ising charokpadage Hozai Jugijan Radhanagar Kumrakata asina chingba mafam singda ising na thunjin khre mafam kya ising charokpadage yung kai thadoktuna chatpa hona khre nakalamaromdana law amasung nga yokfam pham kya ising na thum khre Brishnapur Khungange miyam mi paiba pongnare awabi mathakta awabni kaino aidi phausu salak pajawre mun majawre charong haidak pajawre asi mayam se lukhradi akhoi sigi Bishnumpur se jam awabda tagani adui mathakta lejariba fisari sisu fisari makhan mathan gi fisari leisiga fisari achoba fisari macha asi mayam punamak se jokchari ba nga khar khar se punamak mapanda thokrani Malay masida mioi bai khoina ngai hake apamba made nungai bagi wakhalda tongning bat tawbadage ngasidi makhal kya ge disaster mai unare loinana akiba made nunang bana picthalle Tenglabasu Tengna Asigumba Fiba Masida, Ekoi Kudimana, Wakal Tahobagi Tangai Fadabale Haina, Civil Defense Amadi, Relief and Disaster Management Deputy Controller, Muhammad Ayub Khana, Fongdokre. Wafamasi, Manipur Lengaki Department of Relief and Disaster Management Ge, Shentang Makada, Civil Defense Amadi, Relief and Disaster Management Asinduna, Kakching the Leva, Lois Officer, Nasi Pangtokiba, Nomigoiba Disaster Training Cum Awareness Program Amada Fongdokibane. Training program aduda Civil Defense Manipur ge retired staff officer A Subhasandra Amade social worker Muhammad Ibomsa community leaders sing civil body organization sing women society sing ge mihut sing na saruk yakhe man makhatan hai you are habana mioiba ekoibo hat panate ngasi ekoina sagaliba earthquake proof oidaba RCC ge pura dalan sing na ekoibo hat pani maramasina ekoina yum saba matamda earthquake tege kanjanaba mongda saba tangai fade Today life da awaga koiba masi kaknata na disaster na jobsan laga dai bai koi buchi che masi ne hek time of need hek disaster la kuma tam da to kar mai na koi na miya bu ko to ko de to kar mai na miya bu kan de ke miya bu kar mai na ai ko di normal life da pura ka de ke bahut sari buchi da tandu le da ga de ke hai ba adu ke no ta ai ko no training program se ba ko budam to bi jaru Paugi meraktan aten mabrem matangalong minase. Imphal Spine and Pain Clinic, Chief Consultant Dr. Susil Loitongbam, MBBS, MD, PMR, AIMS, New Delhi, FIPM, Fellow in Pain Management, DPMC, Delhi. Practicing the most advanced techniques like ACS, autologous conditioned serum, peripheral neurolysis, PRP, Botox, trigger points injection, SABP, spinal and body posture analysis, transformational spinal block, foot analysis, headache clinic. Men Center, Sangai Pro, opposite ISKCON Temple. Also, please inquire for home clinic at 8787859957 or 8575615252 or 7005198066. Hey Lola, nak phone yaw bra? Yaw eh. Lo si mo kep kau ne, apang? Ay kau tu le. Manipur ya han ba 24/7 service oiriba lamjing ba kep service namyam gi seva tawjari. Manipur gi district sing amadi mapal lam sing loina na lohongba amadi atay thodok sing gisu discount pijari ningol chakau bagi damak akhanna ba hour package discount pijari ngasi mag book tobiu hena akupa marol gi damak lamjing ba cab service nagamapal rims road nia Nityananda temple Break matung da mayam butaram nungsari makada pawda
Sel Pinaraga, Maraleva Singbu Maral Kopi Batok Lasiana, Child Welfare Committee Visnupurgi Chairperson Advocate P. Premsana, Manipur State Legal Services Authority Gakusan Maduna, Child Welfare Committee Visnupur Government of Manipur Amasung, Karang Island Cashless Promotion Society Karang Nasinduna, KL Junior School Karang da Child Logi Matangda, Nongmi Goinangasi Pangtokpa Legal Awareness Program Amada Fongdokre. Tormaduda, Mahirosing da Pokso Act Lising Nitarani Toy Amadi, Mob Linsing Gi Matangda, Sandona Takpa Galina, Wakal Taminaki. Premchana Makha Takibada, Sel Pinaraga, Maral Kopi Bigitabagasi, Makha Asam Satar Lagadi, Miyamana Sel Piraga crime Kaya Tauragasu, Sedak Fangdavana, Selna Asum Yai Kanduna, crime Taubada, Akibelerek Loy. Maramaduna, Ingna Signa, Irang like Tabalamdam, Ama Oina Hingba, Ngamnava, Wakong Sel Piraga, Yasina Batok Lasi, Madugi Mahuta, Korta Salaga, Saki Piduna, Mara Levising, Sedak Fangalasi Haiki. I am Kali bukan saya sudah lepas itu kamu tahu kan kalau saya makan suruh lu pilih yang kau pasal ambil dong ya aman sih. Aduh macam cara saya kan pilih kan bang suruh pak masuk suruh ya pak kayak atau bodoh yung di rumah orang kayak kamu dah pernah hayang aku beri yung itu boleh yung itu mari pusing mah boleh di kunai sih nanti sana kunci mereka boleh boleh aku kunai boleh deh. Kanadre Haiduna Mafam Sadana Hundoliva plastic bottles sing a sibu Ningtina Comjinduna, Nona Eco Brick, Semduna Yumgi Falang Amadi Ate Latengi Polam sing Savayare, Maramasina, plastic bottles sing Amadi Ate plastic polam sing Mafam Sanatham se, Lambida Amadi Ate Miam Tin Mafam sing da Hundotuna Tambagi Wakalon sing Tadolasi Haina, upcoming heroes team Manipurna Sinduna, Kaksing District, Lifam Lotnung the Leva, Kaksing Fish Farm Amadi, Masigi Akwebida Tariva, Lambi Mapal Singda Mosinduna Leriba Amonakai Singdopugi Thoramda IRE Group of Institution Ge Principal Narengbam Rajiv Kumar na Fongdokre. Thoramaduda IFAC Tours and Travel Agency Manipur Ge Managing Director Rakesh Naurem Amade upcoming heroes team Ge President Laishang Them Keswasu Sarugya Ke. Ngasigi Thoram Mafamaduda Kaksing Kendra Ge MLA Y Sur Chandra Masamak Laktuna Yangchilam Ke. Silchar da Laiva Parishad Bhavanda Manipuri Benevolent Society MBS Silchar Nasinduna Manipur Food Industries Corporation Limited MFICL Ge Vice Chairman Oivitanatana Friendly Environmental Warriors Few Ge Chief Advisor Su Oiriba Ke Sarat Kumar Singbu Okpugi Tharmama Pangthokre Manipuri Benevolent Society MBS Silchar na Memorandum Amasu Ke Sarat Kumar da Kusina Ke Thormaduda Ke Sarat Kumar na Fongdokibada Manipur Gi Mapanda Leiriba Mitei Masa Singa Manipur da Leiba Mitei Masa Singa Punsin Bagi Matam Oire Ekoi Masen Punsin Ragadi Sakot Pangamloy Manipur Gi Mapanda Leiba Mitei Singna Warakpa Matamda Angamba Mating Pangani Haina Fongdoke Manipur Peace and Integrity Mapi Council na Lisang Sina Fangthoktuna Lakpa See the place and meet the people Githoram Ngarang Technopol District Ke Manung Chana Leiba Haikak Pokpi Kulda Fangthokre Haina Lupasina Thadrok Pacherola Mana Hairi Nungsi sana bamade punna sakon mina bahai ba wakalon da thormadu pangthokpan haina cherola sina makhatare Sunni Students Federation Manipur State Committee na sinduna Sunni Students Federation ke conference amangasi Kasimpur Alia Madrasa Jirivam da pangthokre thormadu da SSF Manipur State Committee ki nauna thopugada basing sukhan ke SSF National Vice President Zuhair Odin Nurani Sunni Students Federation na lining ge kenaba thamdana miyam ge sakho thorangi damak thabak tawri Mahimasing tambada hena akhanaba mijeng changduna mi amamambu nation building da saruk yahana bahona gani haike ये सिर्फ मुसलमानों को देना है या सिर्फ फला महल्ला का देना ऐसा नहीं सबको एक नेशन खास करके हिंदुस्तान मणिपुर स्टेट इसमें मुस्लिम भी है हिंदू भी है क्रिश्चियन भी है सब है तो सबके लिए हम जो है एक रोल मॉडल बनना चाहिए Salai Holdings Private Limited ke subsidiary unit amoy nangasi Kurai Thangjam Lekai da 7 Salai Haina Mingthon ba shopping mall ama hangdokrai hangdokpagi thoram da saruk yaki ba Salai Holdings Private Limited ke vice chairman Elangbam Brijendro na globalization amadi liberation na lamdam asida piriba saitheng asibu ngakna ba honabada ngasi hangdokli ba shopping mall asina chawna mating pangmang amnagani amarom da colonial rule na langthatlam lava lamdam asi Walk culture ge hainabi kya laitabana tunglam chata fataba kya oirapa yai maramaduna kunai asibu section na
yengchinba mathau tai loinana employment generation amadi economic empowerment ki wakhalonda ngasi gi shopping mall asi hangdokpani haike generation asisu it's one of them ni adigi mathakta akhoi gi economic empowering tawbase economic development sida empower tawbasisu asuki matik maru oibani na hairiba ngasi gi liberalization torokpasina piraiba saithing asida akhoi isa iromdom kadai de lefauga da gi haibase madugi fireba du lorokpaga loinana ngasi di akhoi employment generation as well as economic empowering tawbase tangai phadi haidana ngasi salai holdings private limited ki subsidiary unit ama oiriba salai martna asiguma mola se sangabe gi thorom ase tawbani Lakliba October kun mapan hiangga yini pan balai bapu panumit ningol chako bana lakpada lamnam masigi ningol oivi singi mafam da Southeast Asia Cultural Organization Sikona yaifa pogjet pirakli yaifa pogjet gi cherolo duna makata libadi nomination lakpada kanglai kunagi miam da afava saukhatpa ingtapa tangdulaitaba punsi nungsangba hiram khudimakta wata padba made masin manau oibege afava mari adu hena session ba oiresunu hairakli Sagolban Nepra Menzer Lekai Deleba, Inkalakliba Nahasingi Oiba, World of Chance Haina Mingtonba Organization Asina, Nasi Mongsangai Deleba, all as home da Ningol Chako Bogamari Lenena, Jonathan Polam Singh, Kudoltam Kray. Kudoltam Basigamari Lenena, World of Chance Ke President Oiba, Hidang Mayum Rahuna Fongdorpada, Wakalon Manava, Marumapang Singa Punsinduna, Tungda Afaba Kunagi Yumbirel Oinabgib, Damak all as home Masida Leriba, Halshinda, Asam Kudoltam Duna, Taujal Niban Haiki. Sahi amagi manungda amukaktang thokpa lamdam asigi yamna maru oiba thoram ama oiriba ningol chakobuna lakpada aikhoigi asengba pothoksing season aduna lamdam asigi nat ke saktam ngak senbada asobo thodang lominasi loinena iramdam amadi miramda chatkigedaba asobo senfam kalongsi haina UPF ke cherolamana hairgle cheroladuna makha taribadi chingtamda khundamina riba yelomi punamake nungairaba kumai asina lakpada toan ba safu singna charak chahingna heliba thohaliba thodоksing asi laibak thibani hairgle Manipur, Assam, Amadi, Arunachal Pradesh, the Ladiba, Nagasing, Nagaland, Aseng by indigenous people nate. Makoivu, Nagaland, indigenous people ni Haina Lobu Yaro Haina, Nagaland, Hanagi Chief Minister Amadi, Odisha Governor Oiramba, Dr. S. Zamir Nahai Dimapur the Labor, Don Bosco School, the Pangtokiba, Nagaland Indigenous Peoples Forum, Launch Topi Thorum, the Saruyakiba, Dr. S. Zamir Namakataraduna, Manipur Naga Amana, Nagaland, indigenous Nagani Haina claim Torpa Yaroi. Nagaland the Pokpa Nagasingna Nagagi Isian Gani, Manipur the Pokpa Nagana, Manipurgi Isian Gani, Masileng Drabawafamni, Kasari Singh Ase Nagalengi, indigenous people ni Haiki. Jose Muksana Baki Popong Bigani. District Football Association Moirang Sinduna Multi-Purpose Ground Moirang the Sathariba Ahanba El Kerani Singh Memorial Cedar Division League Football Tournament Nongi Fibam Patavana Matam Kaktana Yaitok Lehana DFA Moirang na Thador Pacherolamana Marilena Basing the Kangalekle Salai Chess Academy Uripok Hidrom Lekai Sinduna Pangtokpa Anisuba Under 15 Rapid Chess Tournament Ki Champion Sisu Nista Niketengi Dayanan Thogdamna Oikre Under Boys Kida St. Joseph Higher Secondary School gi Kuman Einstein Maivam na oikre duga under 10 girls ki dana Kendra Vidyalaya gi Lanchen bi ngairangbam na takre tournament asida nupi 13 yauna sanaroi kontrani thoina saruk yakhi Housing asin nungthil da phone ki ba Manipuri pause sing asigi marupa pau pune yang minase Kanglai Paki Maira, Kokomina Delhi da November Kuntrada Asoba protest Togadori, Kanglo Furup Naivatong Amadi, Wangang Bigano, Sunil. Jiri Turel Ising Patrok Padagi, Jiri Vamda, Yum Humudra Hana Ising Tumjin Craig, Relief Camp Hango Craig. Saba Horakliba Song Bungtong Ising Irena Center Craig. Sarkargi School, Chamriga Ama Sangatava, Lupa Kror, Jani Kuntrataruk Pirakle, Radesham. Kangla Pau, Manipurgi Apun Bagi Saktam Kai Biaro Haina, Ima Singna, Imphal West Amadi Iskima Fam Singda, Campaign Ho Craig. Jirivam the Ising Isong Yum Nifu Hena Tumjin Craig, Imphal Dimapur Lambida, Jingning Kaiduna, Landslide Tokle, Mioi Vahivasi Amatani Hivagi Wakalon Lakle, Zaintukumar. Manava, Muiva Yaudrasu, Nagaland Gilup Sing na Santi Yuari Sabalo Silagani, Nagalena Manipur Gichat Kiva Nagasing, Tawi the Bahorkle,
Imphal East amadi West imasing na campaign hokre Manipur gi apun migi saktam kai biyaroi driver sing steering pairaroi bandam ngarang ahing dagi lepta na takiba nong na Manipur samudra imai ole chingning khai kre turel singi imai kiningai oire ngasi ahing ga nong churabadi Manipur isaw thokadauri ningol chakokba Diwali gi yengduna drafting subcommittee na India gi lusingba sing unabatok le habasi laibak thibani Congress Manipur asi furuk kya na khundamina state oivana amana amada kaidana bahona gadabane altap midyang changbidravadi driver sing steering pairaroi driver union Pogzel War Memorial haibagi mahuta Peace Memorial oina onthoklasi Jayanta Kumar mob lynching toklasi asumba wail puthokna bahonarasi Premsan hojiki matamda larik khaktamak tamli haibadu yadre midyang changdravadi driver sing steering pairoi Maniton Aroi badam aroi pa pamu kana fangbigani State asigi yamna luraba tanpham asida Prime Minister Home Minister unabagi appointment piraktri haiduna ngasi all political party gi mihut singi Delhi khongchit yaithokibasi angak papoi haina CLP gi leader Okram Ibobina phongdokre Hojik Delhi da lairiba BJP Manipur Pradesh ke lusingbasingna BJP gi National General Secretary BM Santosh Naduna wari sanakre Kokomi gi makhada ngasisu paksana khongjang changchingkre nagagi warushin purakpagi tanphamasida kanagomba furuk kharana laibak kaiba yaba mongda mifam phamna bohna riba si tawbiganu haina Kokomi na appeal tawkhre amadi singamadi tamda lairiba sarkar ge school chamri ge sumna amage infrastructure yauna atai sengba sagana ba ahenba sanpham lupa crore chani contractor amasu haisar ministry na pirak lahena education minister TS Radhesham na phongdokre Ngasi gyo na di matang sida Manipuri Pawloy Jare Times of Manipur gi Manipuri Pawang Bribasing Bomukana Kurum Jare